ꯅꯤꯡꯊꯦꯝꯅ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇꯦ. ꯀꯩꯗꯧꯈ꯭ꯔꯖꯥꯠꯅꯣ? ꯐꯅ ꯀꯨꯏꯔꯦꯍꯦ ꯃꯥꯅ ꯊꯣꯛꯂꯛꯑꯒꯦꯅ ꯍꯥꯏꯔꯛꯏꯗꯣ. ꯁꯥꯔ, ꯄꯨꯡ ꯑꯃ ꯍꯦꯟꯖꯤꯜꯂꯛꯑꯦ. ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯤꯗꯤ? ꯃꯥ ꯁꯣꯏ ꯂꯥꯛꯀꯅꯤ. ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯦ. ꯑꯩ ꯊꯥꯖꯩ ꯃꯥ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ. ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯑꯩꯗꯤ ꯊꯥꯕꯨ ꯊꯥꯖꯗ꯭ꯔꯦꯗ ꯁꯥꯔ. ꯍꯥꯏꯔꯤ ꯃꯇꯝꯁꯦ ꯀꯨꯏꯃꯜꯂꯦ. ꯅꯤꯡꯊꯦꯝꯅ ꯐꯣꯟ ꯁꯨ ꯑꯣꯐ ꯂꯩꯅꯦ ꯁꯤꯗꯤ. ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖ ꯃꯈꯨꯠꯇ ꯋꯥꯀꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ. ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃꯅꯤꯁꯨ ꯇꯥꯟꯅꯔꯛꯂꯤ. ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ, ꯍꯦ ꯉꯥꯏꯈꯣ, ꯑꯝꯇ ꯆꯦꯟꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ. ꯂꯩꯔꯝꯃꯣ. ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯥꯏꯈꯣꯅꯦ, ꯑꯝꯇ ꯇꯞꯊꯈꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ. ꯅꯤꯡꯊꯦꯝꯅ, ꯑꯁꯤꯗꯤ ꯃꯕꯨꯡꯅꯤꯅꯦ. ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯑꯣ ꯊꯨꯅ, ꯐꯔꯛ ꯇꯥꯔꯅꯤ. ꯑꯣꯏ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ. ꯑꯗꯨ ꯌꯥꯝ ꯄꯥꯡꯗꯕ. ꯉꯥꯏꯈꯣ ꯃꯤꯅꯥꯏ ꯅꯪ. ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯍꯣꯏ ꯀꯥꯡꯕꯨꯗꯨ ꯊꯨꯅꯃꯛ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯒꯠꯈꯤꯕꯅ ꯇꯥꯟꯅꯕ ꯐꯪꯂꯝꯗꯦ. ꯔꯥꯖ ꯁꯥꯎꯔꯞꯅ, ꯃꯤ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ. ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯩꯅ ꯈꯪꯂꯣꯏꯗꯣꯏꯁꯤ ꯃꯉꯥꯏꯔꯦ. ꯃꯊꯪꯗ ꯊꯦꯡꯅꯕꯗ ꯔꯥꯖꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯕꯅꯤ. ꯏꯃꯨꯡꯗꯅꯤ. ꯂꯥꯡꯂꯦꯟ ꯃꯄꯥꯅ, ꯒ꯭ꯌꯥꯟ ꯑꯗꯨꯛ ꯇꯥꯔꯕ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯇꯧꯒꯦ ꯈꯜꯂꯝꯂꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ. ꯕꯕꯥ, ꯃꯥ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯅꯦ. ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯕꯕꯥ. ꯏꯕꯦꯝꯃ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯆꯥ ꯑꯃꯠꯇꯗ ꯈꯨꯠ ꯊꯥꯔꯛꯇ꯭ꯔꯤꯕꯅꯤ. ꯏꯄꯥꯕꯨ ꯃꯆꯥꯗ ꯐꯨꯍꯜꯂꯛꯀꯅꯣ. ꯕꯕꯥ, ꯑꯩ ꯃꯥꯕꯨ ꯌꯥꯝ... ꯔꯥꯖ ꯃꯆꯟꯅꯨꯄꯤꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ. ꯔꯥꯖ ꯁꯥꯎꯅ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯀꯔꯤꯅꯣꯕ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯗꯕ ꯇꯥꯔꯗꯤ ꯅꯪ ꯍꯌꯦꯡ ꯂꯝꯍꯥꯡꯗ ꯁꯤꯔꯒ ꯇꯥꯔꯝꯗꯣꯔꯤꯅꯤ, ꯅꯠꯇ꯭ꯔꯥ? ꯃꯃꯥꯅ, ꯏꯕꯨꯡꯉꯣ, ꯅꯪꯒꯨꯝꯗ ꯇꯞꯊꯧꯅꯦ. ꯑꯉꯥꯡꯅꯤ, ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗ ꯇꯧꯔꯤꯅꯤ. ꯇꯞꯅ ꯏꯪꯅ ꯉꯥꯡꯅꯕ ꯌꯥꯕꯅꯤꯅꯦ. ꯀꯔꯤꯒꯤ ꯑꯉꯥꯡ? ꯃꯥ ꯑꯃꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ? ꯃꯤ ꯀꯌꯥꯒꯤ ꯊꯃꯣꯏꯅꯣ ꯀꯥꯏꯔꯤꯁꯦ? ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ. ꯃꯥ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯏꯅꯤ. ꯉꯁꯤꯗꯩꯗꯤ ꯀꯅꯥꯒꯤꯁꯨ ꯊꯃꯣꯏ ꯀꯥꯏꯔꯔꯣꯏꯌꯦꯗ. ꯔꯥꯖ ꯑꯁꯥꯎꯕ ꯍꯦꯟꯃꯟꯕꯅ ꯑꯃꯨꯛꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯖꯤꯟꯒꯦ ꯇꯧꯏ. ꯃꯄꯥꯅ, ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯁꯦ ꯑꯉꯥꯡꯁꯤꯒ ꯃꯥꯟꯅꯔꯨꯔꯅꯨ. ꯃꯃꯥꯅ ꯑꯃꯨꯛ, ꯏꯕꯨꯡꯉꯣ, ꯁꯦ ꯑꯝꯇ ꯇꯞꯊꯧꯅꯦ ꯅꯪꯕꯣ. ꯇꯞꯅ ꯏꯪꯅ ꯁꯥꯟꯅꯁꯤ ꯅꯪꯕꯣ. ꯔꯥꯖ ꯆꯥꯎꯅ, ꯉꯁꯤ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤ ꯃꯤꯗꯣ ꯅꯪ ꯀꯌꯥꯅꯣ ꯍꯥꯏꯕ ꯈꯪꯂꯕ? ꯅꯪꯕꯨ ꯁꯔꯥꯛ ꯇꯝꯗꯧꯒꯤ ꯉꯥꯏꯔꯤꯕ ꯀꯩꯗꯨꯗ ꯅꯪ ꯅꯁꯥꯅ ꯆꯣꯡꯁꯤꯟꯖꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯀꯣꯛꯇꯨꯕꯨ ꯀꯔꯝꯕ ꯀꯣꯛꯅꯣ? ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯦ? ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯌꯨꯁꯦ. ꯔꯥꯖ ꯃꯁꯥꯗꯣ ꯐꯥꯊꯖꯩ. ꯂꯥꯡꯂꯦꯟ, ꯅꯪꯁꯦ ꯑꯩꯒꯤ ꯏꯔꯦꯝꯈꯥꯛꯅꯤꯅꯦ. ꯅꯪꯒꯤ ꯐꯠꯇꯅꯕ ꯑꯩꯅ ꯀꯩꯗꯧꯅꯨꯡꯇ ꯆꯨꯁꯤꯜꯂꯣꯏꯅꯦ. ꯏꯆꯟꯗꯤ ꯑꯩꯒꯤ ꯁꯖꯤꯛ ꯊꯕꯥꯅꯤ. ꯏꯆꯟ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ. ꯗꯗꯥ, ꯑꯩ ꯂꯥꯜꯂꯦ ꯗꯗꯥ. ꯑꯩꯕꯨ ꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩꯕꯨ ꯍꯟꯅ ꯅꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯔꯣꯏꯌꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ. ꯃꯃꯥ ꯃꯄꯥꯁꯨ ꯃꯄꯤ ꯁꯤꯟꯊꯔꯛꯏ. ꯔꯥꯖ ꯃꯆꯟꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯤ. ꯂꯥꯡꯂꯦꯟ, ꯁꯦ ꯇꯣꯛꯂꯣ. ꯗꯗꯥ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ. ꯅꯕꯨꯡꯕꯨ ꯋꯥꯔꯧꯅꯨꯀꯣ. ꯗꯗꯥ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦ. ꯗꯗꯥ, ꯐꯨꯋꯣ. ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯌꯦ. ꯑꯩꯗꯤ ꯗꯗꯥꯅ ꯋꯥꯔꯛꯇꯅ ꯀꯅꯥꯅ ꯋꯥꯔꯛꯇꯣꯏꯅꯣ? ꯗꯗꯥꯒꯤ ꯂꯥꯡꯂꯦꯟ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ. ꯑꯩ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏ ꯑꯅꯤꯕꯨꯗꯤ ꯇꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤꯌꯦ. ꯂꯥꯡꯂꯦꯟ. ꯁꯣꯝꯗ ꯅꯤꯡꯊꯦꯝꯅ, ꯑꯁ, ꯁꯝꯅꯥꯗ ꯂꯤꯠꯂꯤꯗ ꯁꯤꯔꯝꯗꯧꯗꯒꯦ. ꯁꯥꯔ, ꯅꯣꯡꯃꯩꯗꯣ ꯌꯥꯎꯔꯛꯇ꯭ꯔꯣ? ꯔꯥꯎꯟ ꯑꯃ ꯑꯅꯤ ꯀꯥꯞꯄꯝꯃꯗꯤ ꯈꯪꯒꯗꯧꯅꯤ. ꯑꯗꯨꯀꯥꯟꯗꯨꯗ ꯀꯥꯞꯄꯨꯔꯗꯤ ꯏꯕꯣ, ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯇꯣꯔꯕꯥꯟꯗ ꯈ꯭ꯋꯥꯡ ꯌꯥꯏꯒꯦꯗꯅꯤ. ꯄ꯭ꯂꯥꯟꯁꯨ ꯐꯦꯜ ꯑꯣꯏꯔꯦ. ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯁꯥꯔ? ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯈꯪꯈ꯭ꯔꯤꯅꯣ ꯔꯥꯖꯇꯨꯅ? ꯀꯥꯟꯅꯗꯦ. ꯅꯇꯩ ꯃꯍꯣꯏꯗ ꯆꯠꯂꯒ ꯔꯥꯎꯟ ꯑꯃ ꯑꯅꯤ ꯄꯥꯏꯁꯤꯜꯂꯨꯁꯤ ꯂꯥꯎ. ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩ. ꯑꯁ, ꯃꯍꯥꯎ ꯇꯪꯗꯅ ꯄꯥꯔꯇꯤꯗꯨ ꯇꯧꯔꯗꯤ ꯀꯌꯥ ꯕꯤꯠ ꯂꯩꯗꯧꯅꯣ? ꯁꯤꯗꯤ ꯕꯤꯠꯀ ꯂꯧꯐꯝ ꯈꯪꯗꯦꯗ. ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯨ, ꯀꯣꯛ ꯂꯥꯛꯑꯣ. ꯄꯩꯃꯤꯌꯣꯟꯒꯤ ꯑꯦꯛꯖꯥꯝ ꯇꯧꯒꯗꯕ ꯅꯨꯃꯤꯠꯅꯤ. ꯂꯩꯁꯤꯕꯨꯅ, ꯅꯪꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯀꯩꯀꯥ ꯂꯣꯏꯅ ꯁꯨꯕ꯭ꯔꯥ? ꯁꯨꯔꯦ ꯑꯝꯃ. ꯀꯩꯝꯇ ꯋꯥꯠꯇ꯭ꯔꯦ. ꯐꯣꯝꯗ ꯊꯥꯔꯤꯗꯣ ꯍꯥꯏꯇꯥꯔꯗꯤ ꯍꯣꯔꯦꯟ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯈꯛ ꯄꯨꯁꯤꯟꯒꯗꯕꯅꯤ. ꯄꯦꯟ ꯐꯥꯎ ꯌꯥꯗꯕꯅꯦ. ꯍꯣꯏ, ꯌꯦꯡꯉꯣ. ꯅꯪ ꯑꯄꯥꯁꯨ ꯃꯄꯥꯟꯗ ꯅꯪ ꯉꯥꯏꯕꯅꯦ. ꯍꯣꯏ ꯑꯝꯃ, ꯑꯩ ꯑꯇꯩ ꯑꯝꯇ ꯌꯦꯡꯕꯤꯒꯦ. ꯐꯔꯦ.
ꯑꯃ ꯆꯔꯆꯇ ꯅꯪꯒꯤ ꯀꯩ ꯀꯩꯅꯣ ꯏꯄꯥ ꯖꯤꯁꯨꯒꯤ ꯃꯐꯝꯗ ꯀꯠꯄꯤꯒꯦ꯫ ꯂꯩꯁꯤꯕꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯁꯥꯌꯣꯟꯗ ꯀꯣꯜ ꯇꯧꯏ꯫ ꯏꯆꯟ, ꯅꯪ ꯂꯣꯏꯔꯕꯣ? ꯆꯠꯇꯣꯔꯕꯣ? ꯗꯗꯥ, ꯑꯩ ꯆꯠꯇꯣꯏꯔꯦ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯅꯦ꯫ ꯐꯔꯦ, ꯑꯦꯛꯖꯥꯝ ꯐꯖꯅ ꯊꯥꯗꯣꯛꯑꯝꯃꯨꯀꯣ꯫ ꯅꯍꯥꯟꯗꯒꯤ ꯅꯪꯅ ꯍꯣꯠꯅꯖꯔꯛꯄ ꯃꯌꯥꯝꯗꯣ ꯉꯁꯤ ꯐꯪꯕ ꯑꯣꯏꯔꯣ꯫ ꯍꯣꯏ ꯗꯗꯥ, ꯑꯗꯨꯗꯤ ꯑꯩ ꯆꯠꯄꯤꯒꯦꯀꯣ꯫ ꯐꯔꯦ, ꯆꯠꯊꯣꯛꯎꯔꯣ꯫ ꯑꯩꯁꯨ ꯅꯪꯒꯤ ꯏꯁꯣꯔ ꯈꯨꯔꯨꯝꯂꯒ ꯂꯩꯔꯝꯗꯣꯏꯅꯦ꯫ ꯍꯣꯏ ꯗꯗꯥ, ꯑꯩ ꯊꯝꯃꯦ꯫ ꯄꯩꯃꯤꯌꯣꯟ ꯃꯄꯥꯅ, ꯄꯩꯃꯤ, ꯂꯣꯏꯔꯕꯣ ꯅꯪ? ꯍꯣꯏ ꯑꯄꯥ, ꯂꯣꯏꯕꯅꯦ, ꯆꯠꯁꯦ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯄꯨꯡꯁꯨ ꯇꯥꯕꯅꯤ, ꯃꯣꯏꯅ ꯆꯪꯍꯟꯕ ꯃꯇꯝꯗꯣ꯫ ꯍꯣꯏ ꯑꯄꯥ꯫ ꯄꯩꯃꯤꯌꯣꯟꯁꯨ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯑꯦꯛꯖꯥꯝꯗꯨ ꯉꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯈꯟꯅ ꯊꯥꯕ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯅꯤ꯫ ꯂꯦꯝꯕꯤ ꯄꯧꯅꯥ ꯕꯖꯥꯔꯗ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯑꯝꯃꯤ꯫ ꯀꯩꯅꯣ ꯁꯤꯗ ꯃꯌꯥꯝ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯁꯤꯅ? ꯀꯩꯗꯧꯔꯖꯥꯠꯅꯣ? ꯂꯦꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯀꯣꯛꯊꯛꯇ ꯕ꯭ꯔꯦꯖꯂꯤꯁꯁꯤꯡꯅ ꯇꯥꯔꯛꯄꯒꯨꯝꯅ ꯇꯧꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯅ, ꯍꯩ, ꯍꯨꯛꯑꯣ ꯍꯥꯏꯕꯅꯤꯅꯦꯍꯦ, ꯀꯔꯤꯅꯣ ꯇꯧꯔꯒ ꯂꯩꯔꯤꯗꯨꯕꯣ? ꯅꯤꯡꯊꯦꯝꯅ, ꯏꯃꯥ ꯏꯕꯦꯟꯁꯤꯡ, ꯅꯆꯥꯒꯤ ꯏꯖꯠꯇꯗꯤ ꯀꯟꯕꯤꯌꯨ, ꯅꯆꯥ ꯄꯥꯈꯪꯅꯤ, ꯃꯁꯤꯗꯗꯤ ꯇꯧꯕꯤꯅꯣ꯫ ꯃꯈꯨꯠꯇ ꯁꯦꯟꯗꯜ ꯄꯔꯦꯡꯅ ꯂꯦꯡꯂꯤꯕ ꯑꯗꯨꯁꯨ ꯄꯥꯏꯔꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯃꯁꯤ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯦ, ꯅꯪ ꯁꯦꯟꯅꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ, ꯕꯖꯥꯔꯁꯤꯗ ꯅꯪꯅ ꯅꯨꯄꯤꯁꯤꯒꯤ ꯗꯨꯀꯥꯟꯗ ꯇꯧꯔꯤꯕ ꯂꯤꯆꯠ ꯄꯨꯝꯅꯃꯛ ꯈꯪꯉꯕꯅꯤ, ꯅꯪꯕꯨ ꯐꯔꯛꯀꯦꯅ ꯉꯥꯏꯔꯛꯏꯅꯤ꯫ ꯂꯦꯝꯕꯤ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯕꯥ ꯀꯞꯅ ꯀꯞꯅ, ꯑꯩ ꯏꯆꯥꯒꯤ ꯌꯦꯡꯂꯒ ꯃꯁꯤꯗꯗꯤ ꯇꯧꯕꯤꯅꯨ, ꯑꯩ ꯃꯌꯥꯝꯒꯤ ꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯔꯤ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯅꯨ꯫ ꯅꯨꯄꯤꯗꯨꯅ, ꯀꯔꯤ ꯏꯆꯥꯒꯤ ꯀꯥꯏꯅ, ꯃꯁꯤ ꯃꯁꯝꯗ ꯐꯣꯏꯗꯠꯂꯨ, ꯃꯁꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯔꯝꯗꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯎ, ꯀꯥꯎꯁꯤꯟꯕ ꯌꯥꯎ ꯇꯧꯔꯤ꯫ ꯈꯔ ꯑꯃꯅ ꯐꯣꯟꯗ ꯀꯟꯅ ꯅꯝꯂꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯍꯩ ꯅꯨꯄꯤ, ꯎꯍꯨꯛꯑꯣ ꯅꯨꯄꯥꯁꯤꯗ, ꯁꯦꯟꯗꯜꯗꯨ ꯍꯨꯛꯑꯣ ꯌꯥꯝ ꯊꯨꯅ꯫ ꯊꯕꯥ ꯎꯄꯥꯏ ꯂꯩꯇ ꯀꯞꯅ ꯀꯞꯅ ꯀꯨꯟꯗꯣ ꯄꯔꯦꯡꯒꯤ ꯃꯍꯨꯠꯁꯤꯡ ꯁꯦꯟꯗꯜ ꯄꯔꯦꯡ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯒꯤ ꯉꯛꯁꯝꯗ ꯍꯨꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯆꯞ ꯃꯥꯟꯅꯩ, ꯎꯄꯥꯏ ꯂꯩꯇ ꯊꯕꯥꯒꯤ ꯉꯛꯁꯝꯗ ꯁꯦꯟꯗꯜ ꯄꯔꯦꯡ ꯑꯗꯨ ꯍꯨꯛꯂꯤ꯫ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯄꯒꯤ ꯈꯨꯕꯥꯛ ꯈꯨꯕꯗꯨ ꯁꯤꯗꯗꯤ ꯕꯣꯔ ꯀꯩꯅꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯑꯣꯏꯅ ꯈꯨꯔꯦ꯫ ꯅꯨꯡꯁꯤꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯗꯨꯅ ꯌꯦꯡꯒꯗꯕꯗꯨꯁꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯁꯦꯂꯤꯕ꯭रिꯇꯤ ꯑꯣꯏꯅ ꯃꯕꯥꯏꯅꯤ ꯐꯦꯁꯕꯨꯛꯇ ꯄꯨꯔꯥ ꯂꯥꯏꯚ ꯊꯥꯗꯨꯅ ꯀꯨꯟꯗꯣ ꯍꯨꯛꯈꯤ꯫ ꯂꯦꯝꯕꯤ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯥꯡꯂꯦꯟꯅ, ꯆꯦꯂꯦꯝꯕꯤ, ꯆꯦꯂꯦꯝꯕꯤ, ꯑꯃꯨꯛꯇ ꯉꯥꯏꯈꯨꯑꯣ ꯆꯦ꯫ ꯂꯦꯝꯕꯤ ꯑꯣꯟꯊꯣꯔꯛꯄꯗ ꯂꯥꯡꯂꯦꯟ ꯂꯩꯔꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯗꯨꯅ, ꯂꯥꯡꯂꯦꯟ, ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯗꯤ? ꯁꯤꯗ ꯄꯣꯠ ꯑꯃ ꯂꯩꯕ ꯂꯥꯛꯑꯝꯕꯅꯦ, ꯑꯗ ꯆꯦꯂꯦꯝꯕꯤ ꯎꯕꯗꯨꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯂꯥꯡꯂꯦꯟ, ꯅꯣꯡꯃ ꯐꯖꯅ ꯁꯥꯟꯅꯔꯁꯤ, ꯉꯁꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯆꯦ, ꯄ꯭ꯂꯤꯖ, ꯃꯤꯅꯤꯠ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯤꯕꯤꯌꯨ, ꯑꯩ ꯆꯦꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯁꯦꯡꯗꯣꯛꯆꯒꯦ꯫ ꯐꯔꯦ, ꯀꯩꯅꯣ ꯍꯥꯏꯌꯨ꯫ ꯆꯦ, ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯁꯦ, ꯁꯤꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯪꯂꯥ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯀꯅꯥꯁꯨ ꯎꯔꯔꯣꯏꯗꯕ ꯃꯐꯝ ꯈꯔ ꯆꯤꯛꯄ ꯑꯃꯗ ꯐꯝꯂꯝꯃꯤ꯫ ꯆꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯃꯥꯡꯗ ꯆꯦꯅ ꯗꯥ ꯁꯥꯌꯣꯟꯕꯨ ꯂꯥꯟꯅ ꯎꯔꯤꯕꯗꯨꯗꯤ ꯎꯕꯤꯒꯅꯨꯀꯣ꯫ ꯀꯔꯤꯅꯣ ꯂꯥꯡꯂꯦꯟ ꯅꯪꯅ ꯍꯥꯏꯁꯦ? ꯆꯦ, ꯄꯨꯝꯅꯃꯛ ꯑꯩꯒꯤꯗꯃꯛꯅꯤ, ꯑꯩꯅ ꯄꯨꯝꯅꯃꯛ ꯎꯍꯟꯈꯤꯕꯅꯤ ꯆꯦ꯫ ꯀꯔꯤꯅꯣ ꯂꯥꯡꯂꯦꯟ ꯅꯪꯅ ꯍꯥꯏꯁꯦ? ꯁꯦ, ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯆꯦ, ꯗꯥ ꯅꯤꯡꯊꯦꯝꯒ ꯍꯥꯟꯅ ꯑꯩꯒ ꯈꯪꯅꯔꯝꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ, ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯈꯤ, ꯏꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯥꯖꯈꯤ꯫ ꯏꯕꯥꯅꯤꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈꯤ꯫ ꯑꯩꯅ ꯈꯜꯂꯤ, ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩ ꯀꯔꯤꯁꯨ ꯆꯤꯡꯅꯗꯦ, ꯑꯩꯗꯤ ꯃꯥꯒꯤꯅꯤ, ꯃꯥ ꯀꯩꯁꯨ ꯋꯥꯈꯜ ꯍꯣꯡꯂꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯆꯦ, ꯂꯥꯡꯂꯦꯟ, ꯃꯈꯥ ꯇꯥꯔꯛꯑꯣꯁꯦ꯫ ꯃꯥꯅ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯇꯨꯃꯤꯟꯅ ꯂꯧꯔꯝꯈꯤ, ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯇꯧꯔꯛꯄꯗ ꯁꯥꯎꯅꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯗꯤ ꯚꯤꯗꯤꯑꯣꯗꯣ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯈꯤ꯫ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯤꯌꯦ ꯆꯦ꯫ ꯚꯤꯗꯤꯑꯣꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯑꯣꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯈꯤ꯫ ꯑꯩꯕꯨ ꯂꯧꯅꯕ ꯁꯣꯛꯄꯗꯤ ꯅꯠꯇꯦ, ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯁꯣꯛꯈꯤ꯫ ꯂꯥꯡꯂꯦꯟ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ, ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯝꯂꯛꯏ꯫ ꯂꯥꯡꯂꯦꯟ, ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯣꯁꯦ꯫ ꯑꯩꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯀꯥꯏꯔꯛꯄꯅ ꯑꯩ ꯆꯤꯡꯅꯗꯨꯅ ꯇꯦꯁ ꯇꯧꯕꯗ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ, ꯇꯨꯃꯤꯟ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯏꯃꯥꯅ ꯑꯩꯒꯤ ꯐꯤꯕꯝꯗꯣ ꯈꯪꯂꯗꯨꯅ
ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯕꯗꯒꯤ ꯗꯗꯥ ꯕꯕꯥ ꯂꯣꯏꯅ ꯈꯪꯂꯛꯈꯤ. ꯑꯩ ꯎꯄꯥꯏ ꯂꯩꯇ ꯍꯥꯏꯗ ꯌꯥꯗꯕ ꯑꯣꯏꯕꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯤꯕꯗꯒꯤ ꯗꯥ ꯁꯥꯌꯣꯟꯒ ꯆꯦꯒꯒꯤ ꯂꯥꯞꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ. ꯂꯥꯡꯂꯦꯟ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯍꯦꯛꯅ ꯀꯞꯂꯛꯏ. ꯂꯦꯝꯕꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯥꯔꯝꯕꯅꯤ. ꯃꯃꯤꯠ ꯑꯗꯨ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯛꯂꯤ. ꯎꯔꯛꯈꯤ ꯃꯤꯠꯇ ꯁꯥꯌꯣꯟꯅ ꯀꯞꯈꯤꯕ ꯁꯥꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨ. ꯇꯥꯔꯛꯈꯤ ꯅꯥꯀꯣꯡꯗ ꯁꯥꯌꯣꯟꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ. ꯃꯥꯅꯦ, ꯑꯩꯅ ꯐꯠꯇꯕꯒꯤꯅꯤ. ꯑꯩꯅ ꯃꯥꯒꯤ ꯋꯥ ꯍꯥꯏꯅꯕ ꯇꯟꯖꯥ ꯑꯃꯠꯇ ꯄꯤꯈꯤꯗꯕꯅꯤ. ꯑꯩ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ. ꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ. ꯂꯦꯝꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯏ. ꯃꯈꯨꯠ ꯑꯗꯨꯅ ꯐꯝꯐꯝ ꯑꯗꯨꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯖꯤꯜꯂꯤ. ꯗꯥ ꯁꯥꯌꯣꯟꯒ ꯑꯩꯈꯣꯏ ꯇꯥꯃꯣꯒꯅ ꯋꯥꯐꯝꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯗꯦ. ꯂꯥꯡꯂꯦꯟ, ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯤꯁꯦ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯥꯅ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯅꯕꯒꯤ ꯇꯟꯖꯥ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯈꯤꯗꯦ. ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯦ. ꯆꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯅꯅꯤ. ꯑꯩꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯟꯈ꯭ꯔꯦ. ꯂꯥꯡꯂꯦꯟ, ꯅꯪ ꯗꯥ ꯁꯥꯌꯣꯟꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯔꯝꯕꯅꯤ. ꯂꯥꯡꯂꯦꯟ ꯂꯦꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ. ꯆꯦ, ꯇꯣꯛꯑꯣꯕ ꯆꯦ. ꯑꯩ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ. ꯆꯦꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨꯁꯦ. ꯂꯥꯡꯂꯦꯟ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯉꯁꯤꯗꯤ. ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯆꯦ, ꯗꯥ ꯁꯥꯌꯣꯟꯗꯣ ꯄꯥꯎ ꯑꯃꯇꯪꯗꯤ ꯐꯥꯎꯕꯤꯌꯨ. ꯃꯥ ꯁꯣꯏꯗꯅ ꯅꯪꯕꯨ ꯉꯥꯏꯔꯝꯈꯤꯅꯤꯌꯦ ꯆꯦ. ꯂꯥꯡꯂꯦꯟ, ꯑꯩ ꯃꯉꯣꯟꯗ ꯀꯔꯝꯅ ꯐꯥꯎꯒꯅꯤ? ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯄꯤꯈꯤꯕ. ꯂꯥꯡꯂꯦꯟ, ꯑꯩ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯒꯅꯤꯌꯦ. ꯑꯩ ꯉꯝꯂꯣꯏ. ꯆꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯗꯥ ꯁꯥꯌꯣꯟꯗꯣ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯁꯥꯎꯔꯝꯃꯣꯏꯌꯦ. ꯃꯥ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯦ. ꯂꯥꯡꯂꯦꯟ, ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ? ꯑꯩ ꯂꯝꯕꯤ ꯀꯛ ꯉꯥꯎꯅꯔꯤ ꯉꯁꯤꯗꯤ. ꯆꯦ. ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯤ. ꯁꯥꯌꯣꯟ ꯐꯣꯟ ꯈꯤꯡꯂꯛꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯌꯦꯡꯂꯨꯏ. ꯍꯜꯂꯣ? ꯅꯥꯎꯕꯅ? ꯍꯜꯂꯣꯒ ꯂꯥꯏꯔꯤ. ꯅꯪ ꯉꯁꯤ ꯑꯦꯕꯤ ꯄꯥꯏꯔꯕꯣ? ꯀꯨꯏꯔꯦꯗ ꯑꯦꯕꯤꯒ ꯄꯥꯏꯗꯕ ꯑꯩ. ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯊꯨꯅ ꯑꯝꯇ ꯄꯥꯏꯔꯣ. ꯑꯗꯨꯒꯅꯦ, ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯌꯔ ꯇꯧꯕꯗꯣ ꯑꯗꯨ ꯌꯦꯡꯉꯣ. ꯑꯁ, ꯕꯤꯠ ꯂꯩꯇꯦ. ꯇꯜꯂꯦ ꯑꯩ ꯑꯦꯕꯤꯒ ꯄꯥꯏꯅꯤꯡꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ. ꯃꯤꯅꯥꯏ, ꯄꯥꯏꯔꯣ ꯌꯥꯝ ꯊꯨꯅ. ꯑꯃꯨꯛ ꯄꯥꯏꯔꯣꯏꯒꯦꯁꯨ ꯄꯥꯏꯅꯣꯕ. ꯄꯥꯏꯖꯔꯛꯑꯒꯦꯍꯦ. ꯃꯔꯩꯗꯤ ꯅꯨꯄꯤꯗꯒꯤ ꯍꯦꯛ ꯍꯦꯜꯂꯗꯅ. ꯑꯩ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯌꯦꯡꯉꯨꯀꯣ. ꯍꯣꯏ ꯌꯥꯔꯦ, ꯐꯣꯟ ꯊꯝꯃꯣ. ꯁꯥꯌꯣꯟ ꯐꯣꯟꯗꯨ ꯊꯝꯗꯨꯅ ꯇꯟꯅ ꯑꯦꯕꯤ ꯆꯪꯂꯛꯏ. ꯀꯨꯏꯅ ꯄꯥꯏꯔꯨꯗꯕꯅ ꯃꯦꯁꯦꯖ ꯈꯔ ꯂꯩꯔꯝꯃꯤ. ꯍꯦꯛ ꯆꯪꯕꯒ ꯅꯥꯎꯕꯅ ꯁꯦꯌꯔ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣꯗꯨ ꯊꯣꯛꯂꯛꯏ. ꯀꯩꯅꯣ ꯁꯤꯗꯤ? ASI ꯑꯃꯒ ꯗꯨꯀꯥꯟ ꯐꯝꯕꯤ ꯃꯧ ꯑꯃꯒ ꯗꯨꯀꯥꯟꯗ ꯐꯤꯕꯝ ꯆꯥꯔꯝꯗꯕꯗꯒꯤ ꯀꯩꯅꯥꯀꯠꯄ. ꯁꯥꯌꯣꯟ ꯚꯤꯗꯤꯑꯣꯗꯨ ꯊꯥꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ. ꯉꯁꯥꯏ ꯅꯤꯡꯊꯦꯝꯒ ꯊꯕꯥꯒ ꯀꯩꯅꯥꯀꯠꯄꯗꯨ ꯎꯔꯦ. ꯑꯦꯕꯤꯗꯨ ꯂꯣꯛ ꯑꯥꯎꯠ ꯐꯠ ꯇꯧꯗꯨꯅ ꯅꯥꯎꯕꯗ ꯀꯣꯜ ꯇꯧꯔꯝꯃꯤ. ꯁꯥꯌꯣꯟꯅ, ꯚꯥꯏ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯨꯕꯣ? ꯅꯥꯎꯕꯅ, ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯋꯥꯔꯛꯇꯕꯤꯗꯣ. ꯑꯩꯗꯤ ꯀꯂꯛꯇꯨꯝ ꯄꯦꯜꯂꯦꯍꯦ. ꯃꯋꯥꯗꯣ ꯊꯕꯛ ꯇꯧꯔꯦ ꯀꯥꯏꯅ ꯃꯥꯅ ꯃꯨꯛꯇꯅ ꯇꯧꯔꯤꯗꯣ. ꯂꯦꯝꯕꯤꯗꯤ ꯈꯪꯂꯝ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯋꯥꯐꯝꯁꯦ? ꯈꯪꯕ ꯈꯪꯗꯕ ꯀꯩꯅꯣ? ꯃꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯊꯋꯥꯏ ꯑꯗꯨꯛ ꯌꯥꯎꯕꯤꯔꯤꯗꯨꯅ? ꯀꯩꯅꯣ ꯚꯥꯏ? ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯉꯁꯤ ꯑꯁꯨꯌꯥꯝ ꯅꯧꯊꯔꯛꯏꯁꯤꯕꯣ? ꯅꯃꯥꯏ ꯅꯦꯠꯀꯅꯤ. ꯃꯋꯥ ꯀꯥꯏꯅꯈ꯭ꯔꯦ ꯀꯥꯏꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅꯒꯦ ꯍꯥꯏꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤꯕꯣ ꯈꯣꯡꯄꯥꯛꯁꯦ ꯀꯩꯅꯣ ꯅꯦꯠꯂꯒꯅꯦ ꯅꯃꯥꯏꯗꯨꯗ ꯅꯦꯠꯀꯅꯤꯍꯦ. ꯚꯥꯏ, ꯑꯩ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯦ. ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯚꯥꯏ, ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯗꯩꯗꯤ. ꯉꯥꯏꯈꯣ, ꯅꯪ ꯀꯩꯁꯥꯝꯊꯣꯡ ꯑꯉꯥꯡꯗꯨꯗꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕꯣ? ꯉꯁꯤ ꯃꯥꯒꯤ PMT ꯑꯦꯛꯖꯥꯝ ꯂꯩꯕꯅꯤ. ꯑꯗꯨꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯈꯤꯕꯅꯤ. ꯍꯣꯔꯦꯟꯁꯦ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯣꯏꯗ ꯀꯥꯞꯊꯔꯨꯔꯁꯦ. ꯇ꯭ꯔꯤꯠꯇꯣ ꯑꯩ ꯄꯤꯔꯒꯦ ꯉꯁꯤꯗꯤ. ꯃꯑꯣꯡ ꯌꯦꯡꯁꯦ. ꯃꯤꯅꯥꯏ, ꯋꯥꯊꯤ ꯉꯥꯡꯉꯛꯀꯅꯣ. ꯃꯥ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯄꯣꯡꯈꯤꯕꯗꯣ, ꯋꯥꯖꯥꯎ ꯌꯥꯝ ꯉꯥꯡꯈꯤꯕꯗꯣ? ꯃꯥ ꯑꯃ ꯉꯥꯏꯔꯦꯅ ꯌꯥꯝ ꯆꯠꯈꯤꯗꯥꯏꯅꯦ? ꯃꯥꯅ ꯑꯁꯦꯡꯕꯗꯣ ꯈꯪꯈꯤꯗꯕꯅꯅꯤ. ꯀꯔꯤ ꯈꯪꯗꯕ? ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯀꯌꯥꯔꯛꯅꯣ ꯍꯣꯠꯅꯈꯤꯕꯗꯣ? ꯃꯥꯅ ꯃꯋꯥ ꯂꯩꯔꯦꯅ ꯌꯥꯝ ꯃꯨꯛꯈꯤꯗꯥꯏꯅꯦ? ꯑꯩꯉꯣꯟꯗ ꯋꯥꯔꯧ ꯇꯧꯖꯔꯤꯅꯦ. ꯀꯔꯤꯒꯤ ꯋꯥꯔꯧꯕ? ꯃꯥ ꯑꯃ ꯉꯥꯏꯔꯦꯅꯦ, ꯍꯥ? ꯑꯩꯗꯤ ꯐꯣꯟꯗꯨꯝ ꯇꯧꯔꯒ ꯃꯁꯥꯗ ꯍꯥꯏꯁꯤꯔꯥꯅ ꯈꯜꯂꯝꯃꯤꯅꯤ. ꯑꯩꯕꯨ ꯃꯥꯅ ꯋꯥꯔꯧꯕꯗꯨꯅ ꯅꯈꯣꯏꯗꯁꯨ ꯁꯥꯎꯈꯤꯕꯅꯤ. ꯃꯤꯅꯥꯏ, ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ? ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯃꯥꯕꯨ ꯑꯗꯨꯃꯛ ꯀꯟꯈꯠꯂꯒ ꯂꯩꯔꯤꯗꯨ ꯀꯔꯤꯒꯤꯅꯣꯕ?
Kangkhat penati aseng bado hai bani. Minai nang ma se lauda su ya draba. Yam nuksi khibagi waraba. Ichan su nuksi badi. Kainu haisina. Kai sunate iPhone tham lage. Minai nang net ni he seran duranga tawra adina. Ai thame ko. Sayon phone da thamduna phamung da long ni hip tharami. Karino kaurage khalaba magi awaba pau tabada aina asuk yamna thamoi son thari basiba. Lembi nang di pau se tadribra. Nang na wakhal khitang khantharam labadi ngasi thokli basingse thokloi ko. Som da su lembi magi kada khonjal thokpa ngamda pena kapchari. Karino aina ngasi tariba uriba mayamase. Sayon Napamda yam lankre. Ai bangak bibangam na roidabra. Lembi khonjal tholakle. Ningam dabagi mai chakna masapumba chakpa horakle. Karam na ichinsine napamda ai ki ira singak piyo harugani. Ai ngam loye. Ai bangam loy. Ai nang buyam nuksiye sayon. Ai gani. Nang na saurabasu. Thi nang nganglaklabasu. Ai ki ngak bipam thoktraba ira se. Amukta dingak piyo. Nakong ko naga hijagani. Lembi mapi adu dai thoktuna phone do lauthok sayon do call tawrai. Adubu sim do tek pada yaw khibana chatre. Oh. Ai ba do yona warura ba kona. Sayon. Ai lale sayon. Ai lale. Lembi kapna amu rasta call tawra ami. Naw bana. Gari no minai nang na pek am phau thak trisina. Noi warak tabi dugi khalira. Sayona. As nati wathingang leno nang thak taw do hana kok tho. Nikhil na. Aidi kalak hik pelida. Yamna ka khibado haujik ti ka khodana wato na wang laga kwak na phamde ese ma khanglam nani. Sayona. Ma dilan khidabani. Naw bana. Namai du lekin ne thinjalakani. Yam kan khat prabo. Ras phone lakpadu da hugat laga thoki. Naw bana. Asina kaino matugi phone lakpaira wagam da haram da thokrisina. Nikhil na oiramni se paiselu se pekse. Nikhil na sayon da lanseli sayon faching seli. Ras na hello Lembi kapli. Ras aina tari ba pau se sengbra. Kaino haisa Langli na aigi phamda ngasi hairamni ba wari do aseng brayu Ras ngaha kumpham khangde tumina leirami. Lembi hen kablai. Ras garino se ahayo ba. Ras tapna mane achumbane mana hairamni ba wado. Garigino nakhoina yona wa loli de. Nakhoina wa lot paduna diko ngasi thokli ba se. Lembi adumna di haino akhoi nangwanda asengba do haina ba kyara hotnakibani nangna matam pikidabani. Ras nakhoi yam phatti asengba do aigwanda khachiktan khanghalam lebadi aina ngasi wari se waram loi ko. Lembi adumna di haigano aina nangwanda kyara haina ba hotnakibani. Sayon masa khanghandana ikai gi pumna mak thadoklaga ai nakhoi yumna phau kyara lakibadoni. Ai khangi nang imung da lai haiba numitusu adubu laite haiduna una halakhide. Lembi wa ngang bangam laktre hena maichak piduna kamlakle. Ichan gi tam thokpada ikai raba thakdo kaya da nafam da tamge haina kaya rakni kana su khanghandana ai thanta yumda lakhiba adubu madugi matam nangna pikide. Ras ai lale Ras ai bu maga amuk tak pau phawna halo Ras. Lembi nang sawno ai madugidi magi ayaba yawdana ngamloi mana kakkibada ai ngasi su uri tari. Ras please ai gi mateng asidadi pangbiyo ai bu chayo ngango ai kaisu hairoi adubu maga amuk tangdi wari sanaba phanghanbiyo Ras. Lembi nang sawno ai madugi mateng dudi pangba ngamlaroi. Ai su nakhoi ani bu kaina haningkhide adubu ai sayona wabadi yengba ngamde
Lembi taba ngamlaktraduna phone du kaktuna pena kapchai. Mane. Aina phaludabada ngasidi aigondagi pumnamak lapthokibani. Mane. Aidi miyot pi. Rasna. Lembi. Nang aibudi waroganu ko. Madugi matam henkre. Napamda asengba wase haijanaba honabada nangna matam khajiktang piramlabadi kayada nungaigadaba. Lembi. Nang warognu ko.